United States of America the Leiba International Awards Forum na Martial Arts ki Oja Jugeshwor Kshetrimayum da Global Excellence in Leadership Award Gela English ngani kun mga khutshinaduna ikai khumnaba utkhre award asi tha asigi taramapanda New Delhi the Leiba Hotel Holiday Inn gi Convention Hall da pangthokiba International Award Summit 2025 ke thoramda Rajasthan amasung Himachal Pradesh ki hanagi Governor SH Kalraj Misrana Khutsinakhre Jugeshwor Kshetrimayum na martial arts ki lamda laukiba thodang sing adubu sakhangbo oina award ase khutsinarakpani haidi mahakakching turel wang malaikai dagi leikidraba Kshetrimayum ibomcha amasung leikidrabi Kshetrimayum ongbi kainaton aniki machanupani mahak hojik World Kuosu Federation ke Executive Committee member oibagaloinana India Kuosu Federation ki Chairman su oiri mahak Manipuri gi amata ngairaba kungfu gi ojani mahak na kungfu hairiba masana sida lamdam asigi sanare kaya malim gi thak fawbada puthoklamlaba tungda hojik Bengaluru da masagi kungfu academy ama hangduna mahairoi chambri yankhai rom training pidi